Thabak Pigani Haina Meeyam Dagi aranba maongda shel Khomgatli Haiba Meeoi Ngasi Arambai Tenggol Unit 17 Khurai na Phare Meeyoi aduna aranba maongda khomgatkhiba shenpham kaya handok-hankhre Meeyam Dagi aranba maongda shenpham kaya Khomgatli Haibagi maralda Faraba Meeyoi adudi Khurai 20 exam laikai dagi ahantem Indrazet apokpa inaubi kawi Indrazet Khurai 20 exam laikai da office oiba Laima Chanu Job Center amasung Chanu Consultancy gi mapuni hariba firm ani asigi branch office ase Kwakethel Thokchom lekai da so lei haide Meeyam dagi aranba maongda shel Khomgatli Haibagi maralda Indrazit na chalairamba job center ase Arambai Tenggol Unit 17 Khurai na athingba thamkhre office aduda leiramba je changpumna makso phagatkre Hiramasi ki matangda Arambai Tenggol Unit 17 Khurai gi maikai dagi phongdorakpada kumjali singani taranipan dagi hongdokhiba Indrajit ki job center asida thabak toriba staff singi tolop pibidre olai parai tawduna leire amade tolop pirabaso haina kiba shenpham dagi yamna tathana lupa lising ama khaktamak pibire haibagi complaint ama Arambai Tenggol Unit 17 Khurai da lakhe complaint adugi matung inna Indrajit ki job center da jatuna wari sanabada Ningthi nungaina takhide matungda hariba Meeyoi ase unit laknaba khanganke madudasu laktabadagi Indrajit ase chatlaga laukhatluraba matung wahong pahong chathabada lakliba complaint adu achumba oiramke makha tarakpada job center adugi document kaya Arambai Tenggol Unit 17 Khurai na laukhatpada atopa scam khara so thengnake Madude job security Pigani Haibagi Mengda Meeyoi lising ama henbadage lupa chadipan chamnipan khomgatlamke hariba shenpham ase form gi mamal amasung registration tawbagine masida sunatana Meeyoi kaya amada thabak khalle haiduna lupa lising amamam deposit tawhalaga thabak piramdabagi case sing so thengnake Hena nungai triba wafam de haujek thokliba irang asena maram oiraga relief camp singda changjafam lawriba miyam gi mateng pangna pani haiduna yamlaba shenpham so khaigatlambagi document sing phagatkhiba asine farba Meeyoi asigi mathakta logi oiba thabak thoram laukhanaba Porampat police station da sinakhragani haina Arambai Tenggol Unit 17 Khurai gi maikai dagi makhata na phongdorakhe Nakalamaramda Indrajit na chalaiba job center asida thabak torambe staff kharana makhoigi oiba pendaba wafum kaya amaso media da phongdorakhe job center ki khoigi sarjina khoigi thagi salary je PO ha matam jida mana nong nini haraga sum akhoi je jum naithara leiba ada khoina sum matam thaba jida mana sum piraktreba akhoina jum phone tawjabane mangonda aduga mana sum pira roi adegi sum torture tawrakpa hadi sum akhoida wa akan ba sum haireba nogi basado sum pira roi tawningba tawro kholo na dum laitho sum laiba ade akhoije sum kano tawn habdi akhoije nungaitabagi wakhan nungaitabagi sum akhoigi kai Khurai unit ke Arambai unit 17 da khon complaint tawjabane ba sari chelo hai khoida ko sari chepaje yum dagi chela lakperan hangba matam da yum dagi chela la o yum dagi adum khoina sepa dress to chelo aduduga magi office ta laga office ta hongo haire aduga ke ba khopa su yaroi kening ba khotning wa lerga su office ta laga ke yo kholo admai torago ina chalo adu chalamdai da su dress yam honga chatko cinema na haije khoida aduga hoji sena ingonda adum mayam mana kaino mayam tawsaleba ID case tawni akhoi che chang mangonda lei khole case tawni ukin nekani khotkani adum mayam so akhoi mayam haire phone tawraga adai phone tawba khopa matam jida ju aina phone tawre akhoi gi tolo pi de khote haibe mana du ngai kholona haibe da ju phone tawba matam jida ju akhoi di nang ai phone je Arambai na keno track tawe khole adumba tawe aduna nang na phone tawrai da nang khatani da sata du je adumba mayam ingonda keno tawre ba adudagi akhoi na keno tawjaba